Hi ma'am, sisigi pambi je khangbibra. Sisigi pambi jidi khangdrebako ado sise hidakti yamna kane na haiba akhoi pails anaba thungba do ngakthokpa adumbagi hidaktane yamna kane na haiba aingondda dane khali petane charadine akhoi pails thungba adumaina akhoi ngakthokpa adumbado yamna phayena hainiyeba do mayam somdang try tongna jengbiyo ado phai phai te haido comment da haibiramo jeng mayam asise jahada horasune ado haughradine mama ikaidabane dum tarasu dum hawgane ai phana jamdi kathatpani ado su dum hawreba kegina de asise hawgradine dum hawgena ba kathatpasu jate ado madam ado kaktobal kaso jani makong thengni kakkeba masadam thadoibane ado dum sonde dum hawgulaktana dum leire ado thangishina kathatpasu jatabanina ado sada marak ta khoiki kubokta jadabasu jateba dum marak ta hawgena dum mana amani dum chaiba ado mana dagisu maton namina pheba helena hainebane ko ado mayam su jengbiyu samanya to buni manase ado je maton do thattana jaudre maton di jaudreba maton loina ma mana thana sana lore ai no su maton do nom phada su kathalaga dum langdoyeba kaina de napi singni sangane na ne ko ado do kaidi asigi leiba mi je khangbra asigi leije chu hidak to kane na haiba dumaina di haini ado su karamba hidak to no de ai ju di lam phangdra ado kana di kane na haiba ado sam da su yamna oye yamna phayena haine ado ai di use tawdri aduna khangde ado se chu mayam hore nungdan din dagine nungthangna heli video tawbada phajaba ado din da leisi kyamatana chale hoji loi pom gare jengo mayam loine gi pom duna ado sina hayeng gi satna bagi asina hayeng aina like atone bako ai ngandada asige siga sulaire ado ai gi video se nungai biragadi like share subscribe to biramo bye bye.